ngasi mayam da tahanjagadoriba wari asigi maru oiba character lawgadoriba nupa asigi ming Samuel Benson Haskell 4 kawi mahak se 1988 ta California ga yumlo nariba Tarzana hairiba mafam sida poki mahak se mapa mama amadi mache ahal siga punna leminai imung asigi paisa laknaba lambi kaya amalai amasung miyoi kaya amagasu connection lainaba imung amakhakni Haskell family si United Kingdom gi British Royal Family ga yamna naksinaba mari amasulay Samuel 4 gi mapa Samuel Benson Haskell 3 si maming laiba Hollywood ki producer amasung agent namakhakni entertainment industry sida sahi kaya ama lairakpagi industry asigi achouba fam kaya amasu pairami amasung miyoi kaya ama afhawa star ama oihanbada mahaki achouba khutsu yaurami Miss America Pageant ki Executive Director su oirami adabu 2017 da mahaki oiba yamna ikai ningai oiba thawong ama miyamna khanglakpadagi namfuda Executive Director gi post gi resign taholami Samuel 4 gi mama Mary Haskell su Hollywood ki actress ama khakni amasung 1977 da Miss Mississippi gi mingthon su fangki paisa yamna paiba miyamna khangnaba amasung sakti leiba miyoi kaya amaga connection leiba imung amada poklubana Samuel 4 yamna angang oirikandagi hauna mahakini haibada awat pa amata laite larik laisu tambadagi hauraga marup mapang khudingmak awang bathaki level ngaktani asigumba imungi macha masu singsi yamna special oiba advantage amasung kudong chabana ngairaga leibagi mawong ama oina ui 2006 ta Northwest ta leiba California State University da Samuel 4 admission lawrami mafam sida Samuel ga China dagi lakpa international student amaga thengnarami mahaki mamingna Meili kawi amasung Meili na Samuel dagi chahi ani senior oirami Shandong province ki Yantai city da Meili 1986 da pokhi mahaki angang oirikan gi punsi si Samuel 4 gi ga yengnaruragadi yamna thina khetnaba haibadu oirami Meili na tha tara farakpada mapa mama divorce tawrami amasung mapa mayum thadoktuna chatkirami Meili na mahakpu pokpiba mapagi nungsiba karino haiba masak khangdana chawrakhibi nupi amakhakni chahi khara leiraga Meili gi mama Wang Yanjiang Li Gaoshan kobanu nupa ama thengnaraga amuk lohonglami lohongdrikan mamangda Li Gaoshan hariba nupa si Wang Yanjiang gi kalik amani miyamna hek wakhalda khannaba poktaba mapana poktabi machabu kayambu yamna luna tobidono haiba wakhal sigi ona tainabada Li Gaoshan na Meili bu yamna luna tawrami 2004 da high school loisalaba matung Meili na wakhalda mapalamda maru oina United States of America da mahaki makhata ba study tawge haina manglana amakhak sagatlami paisa marang kaina lejadaba imung amagi macha oirubana Meili gi manglansi khara lainadi fangba oithoklamde Meili gi parents lanthumsu marang kaina leite paisa su fajana paidi adubu macha nupida thajaba thamlaga macha gi tungi khalaga makhoi gi leijaba pumnamak kathoklage haibagi apamba amakhakti lei macha gi manglan asi fangnaba mapa mama chok thaba naidana tabak surami yamna likna paisa spend tawi amasung sahi kaya ama saving tawsanba yaba makhai tawsalami mamai thangda Meili gi masagi chahi kunmathoi suba matam 2007 da mahaki manglan asi asengba oiraklami Meili official oina United States of America da laklami amasung Northwest da laiba California State University da accounting gi line da admission lawrami foreign country amada international student amagi punsi araiba amadi natte mahaki laifam amadi mahi masingi expenses mayamsi cover tawnaba Meili lepa laitana part time job kaya amasu tawrami mahaki daily routine sida pothanabagi matam fangdabagum oirami adubu mahakna ware haina kaidawnungda kanada su complain tawrude thabak amadi lairik pabagi pressure kaya ama lairaga su Meili mahaki tawfam thokpa mathau hotnafam thokpadi adum chang naina tawraga lei masina maram oiraga mahakna tamliba program asi matam chana loisalami amasung result su excellent oirami Meili na California da lairibasi mathanta natte mamaga hek pokminaba mawpwa Yansing Wang mahakina uncle California da lei mahak 2005 ta China dagi mafam sida lakhibani Yansing Los Angeles ki
Mentary Park ki manakta laiba restaurant amada chef oina thabak tawi mahakna fangliba salary si yamna yamdaba oiragasu yen singna mahaki machegi machagi larik laisu tamba laiba chabagi expenses ta mateng pangboina paisa khara khara tha khudingi meli da pi paisa khaki wa natana uncle na meli da support tobirakpasi mahakidi hainingai laitaba moral support ama khakni California State University da tamlikandani meli na Samuel Benson Haskell Forga thengnabasi makoi ani ahanbada satra ama oina kabak kabak khangnarami amasung official oina 2008 tagi dating toba haurami makoi ani gi nungsi marisi yamna thuna khumang sausilami amasung tungda luhongbagi wa fawa khanarami luhongbagi wafam asigi matangda melina firep ama laudrikan mahakna yamna ikai khumnariba uncle yan singda Samuel bu introduce tawrami dinner macha ama silaga makoi ahum se thengnarami yan singi matung ina Samuel ga mahaka ka hena wari tawnade maramdi US ta sahi kaya laijaraga English language si yan sing fazana ngang bangamde adumoinamak Samuel ga ahan ba thengnaba mikup sidagi yan singda masada hainadaba amakak faurami senior moina mioi kaya ama thengnarapagi experience na yan singna Samuel si emotion yaudaba mangonda haiba ngamdaba magul ama yawba amati mingonda kai ngangani ngangoi khangdaba mioi ama oina lawrami Samuel gi attitude behavior na yen singbu hainadaba amakak faholami amasung meli gi damak Samuel se yamna kuina commitment amaga loinana laiminagadaba nupa ama oide haina khalami yen singna mahakna fauriba wakal lonsi meli da explain tawrami amasung yamna munna khallu hairami adubu meli na matam sida noklaga jokes tawbagi mawongda aina pamlibasi Samuel gu manupani hairami 2010 da Samuel amadi meli official oina matai manaw haibado oirami adubu makoi ani gi luhongbasi yamna chamna pangthoklami makoi ani registry office ta chatlaga makoi ani gi luhongbasi register tawrami sahi simaktada meli gi ahan da machanupa ama fangjarami makha taba sahi singda machanupa ani amasu amuk poklami sahi kharagi manungda hard working independent international student amu oina lairambadagi meli angang ahumgi mama oirami mahaki ayamba matamsi angang sing asibu yengsinduna lairami amadi tapna tapna nena taba punsi amakak US ta semgatlami sahi kaya ama meli na mahakini haiba kudimak nakalda thamduna mama ama oibagi role sida thawai haksang yawra lupsalami Samuel da lohongdrikan meli college hek loibaga tax amasung accounting gi field sida stable oiba thabak ama tawduna lei adubu machanupa ahal se poklaba matung mahakna thabaktagi fangliba paisa sina mahaki imungi darkar leiriba sel thumsi konhanba ngamloi haiba khanglami wafam asi khangna meli thabaktagi resign tawraga masagi oiba Haskell consultancy group koba company ama hangdoklami company asina United States ta laiba maming laiba university singda China gi satra sing tambada mateng panglami larik laisu tambagi field sikakta natana meli na foreign country da matau karamna laigani kadai da laigani amasung makoi gi expenses mayam si cover tawnaba part time job pibada su yamna chauna mateng pangi matau asumna meli na mahaki oiba maming amakhak semgatlami chap manaba matam sida China da gi satra kaya ama US ta larik tambagi akando web amasu laklami masina sumangonda achauba khudong chaba amakhak pirami meli gi business si khalubagi wangmada ka hena phiyom farami amasung family gi paisa laknabagi achauba lambi amasu oirami Haskell consulting group asi America manung dalaiba Chinese international satra mayamna fazana khangnaba amakhak oiraklami meli magi thamoida matam kuinadagi khanjaduna lakpa manglana amakhak mangfaunarami madudi mahakpu pokpiba mapa mama America da puraktuna mahaka punna laiminabani meli gi damaktadi mapa mama bu US da purakpasi makhoi bu ikai khumnaba utnaba khaknate mahakpu foreign country da tuminna complain amata tawdana makhoina kathokhiba mayamdugi khajiktang oirabasu laman singlebani haina wakal khanjarami masigi matungdagi wangyang jiang amasung Li Gausen meli amadi Samuel gi yamna maru eba mioi amakhak oirami sahi tara hena meli gi mapamamana masu ahum sibu matam chupada sectionna yengsinduna leirami melina US ta lakpadagi karida soikhigada ge haina yengsinduna lakliba
Uncle Yang Wanggi matung ina Samuel gi mapa mama si Meli na macha ahanba poklaba matung da khakta official oina laklami amadi makhoi si Samuel gi parents ni haina saktak lami amasung Texas ta chakadaba Samuel gi parents ki family vacation amada Meli gi family amasung parents su laknaba invitation piraklami journey sigi manung sida Meli amadi mahaki parents na Samuel gi mapa mama gi aseng status si khangmangam lami makhoi na khangmangam lami madudi Samuel gi mapa si Hollywood ki miyam na sak khangnaba achowo mi amakhakni habasi vacation asigi matungda Samuel gi parents na yamna fazana treat tawrami makhoina Meli amadi mapa mama gi free time fangnaba Meli gi macha ahumsi yengsinaba mi thamu makhoina paisa pigani hairami adubu Meli gi mamana makhoi gi offer si lawramde mahakna masu sing asibu yamna fazana yengsinma ngami hairami 2020 gi December da Meli na Tarzana da yamna chawa yum ama loan da lairami yum asi yamna chawi bedroom manga lay amadi bathroom taruk sulay yum sigi value si sarakna $1.6 million oirami India gi paisa da hairagana karor tara mari makhai dagina taraga mangamu oidoini yum asi Meli gi mingda register tawrami yum asi laibada Samuel na dollar ama phawba puthorak lamde masita sunatana Meli gi imungda close oiba mioi singi matung ina imung manung gi chana thakna bagi expenditure Samuel gi maiki dagi siki ama phawba puthorakte hairami nungti gi tawriba expenses yum gi loan thiba angang da sangliba paisa amasung atopa apikpo oigera achobo oigera expenses loinamak Meli na loina tawrami Samuel si mangaire haiba paisa thokpa yaba thabak amata tawramde adubu mahaki parents na support tawduna mahak yamna high fi gi lifestyle amada hingi angang oirikandagi hauraga adult oira fawba Samuel mapa mama gi paisa na yamna nungaina awatpa amata laitana chawrakhibani amasung mahaki oiba responsibility gi matangda Samuel na nongmatu sukhalude lohongladuna macha ahumgi mapa oira fawba Samuel da ahungba amata laite haujiksu mahak mingonda tangjari fazaba wahi wata de haigani adubu thabakta di amata onthokte Samuel gi marup mapang mayam gi mamangda masa mathantana mahaksi nupi angang thidrikandana mapa mama gi charga leba matu thiragana matu gi charga leba mioi amma oina mathanta ucharami 2013 da Samuel na SB Group koba company ama hangdoklame company asi independent film production group amani masina modern technology sinaraga world class ki movie puthokani hairami promotion tawbada amadi khangna chanaba singda wari tawbada Samuel masasi yamna talent leiba film maker ama khakni hairami amasung entertainment industry sida tapna achoba career ama semgatliba mioi amani haizarami adubu asengbadadi mahakna promotion tawbada hairiba siga tayona ba haibado oirami SB Group na release tarukliba movie sing sidi horror gi short film oina tawrami amadi violence su yamna yawrami wari su kaimta yawde kai daino effects su yamna hapchilami Meli gi mari mata amadi film sibu yengliba mioi singda nungai handaba ama faholibasi kaino haibada magi film sida victim oiriba singsi East Asian gi actress ngaktani 2022 da Samuel na mahaki paisa amadi matam loinamak film gi project amada thadarami project asina Samuel masasi filmmaker gi line sida achoba turning point amakhak purakani khanjarami project asigi writer director amasung main character su Samuel masana oizarami adubu film asi release tawa matamdadi audience amasung critics tagi fangliba reaction si negative oirami film asi totally fail oibatanatana sales su mayam ama manglami Samuel na film gi sangsar sida paisa amada tandana lupsalaga lairingai imungi potlum mayamdi Meli gi mathakta tarami Meli na mayokna riba khwaidagi chawba issue ama hairagadi mahaki nauna lairiba yumsigi loan thibasini tha amada chawakna $8 muk thirami paisa fazana thokpa imung amagi fawba loan gi amount asi apikpa amanate maramasina Meli na mahakna puriba potlum sida matheng pangbinaba mapuraba Samuel da hanjan haijarabasu Samuel na manada kaisu hapte 2023 gi Augusta Meli gi parents Wang Yangjiang amasung Li Gaoshan family gi luhongba ama yaunaba China da halaklami 2023 gi November thada amuk US ta halakpada Meli gi parents
yengbada ana ek yaubagi mami amatu ude adubu makhoi gi maithong asigi marumda maru oina meli gi mamada lochanduna thamba polum amakhak pubo mali November marida wangyang jianga manau nupa yanga wari tobada machanupi meli gi mahakna wajabado hairami mahakna meli na paisa gi polum mayam ama machanupi khakna puraga laibasida yengba ngamde hairami meli na machasu saunaba yokpa yumge expenses mayam su punaba hotnaba amadi atopa thabak kaya ama taubasida masasi yamna sok tharba mali hairami numit humni leiraga 2023 gi November gi tang tareta yang singna kaigumba asoiba amadi yaure habasi mahakna khanba horami macheda call torami adubu kana amatana phone pakhalakte message ki reply su torokte mawpa gi call gi response adum pirakpa machena call torabasu message tharabasu kaimta hayaktaba kaigumba amadi leire haina yan singna khalami wakal wazarabasu yan sing masa mathanta mase thabak chilamba yai natragana nganna tumambasu yai haina khanduna wakal yang thoknaba hotnarami adubu thangnaba numita Los Angeles Police Department dagi call tawrakpada mahaki thamoigi mihulsi lepkhibagum oirami police na meli amasung mahaki parents sire hairaklami November tang 3 ki midang wairam gi pung mari mukta baswaida meli gi yum mamang sida thabak suba worker ani laklami makhoi ani si blue amasung white masugi truck ta laklami amadi Samuel na nekpani yana khibagi matung ina Samuel na hanadagi sem sarga leiraba yamna chawba trash bag ahum lang thokpada $900 pigani hairami Samuel gi matung ina trash bag manungda yauribasi yum renovation tawbagi lemakpa potchai fada hauti ngaktani yamna thuna trash bag sing asi langthokhinaba pukhro haina worker ani duda hairami adabu worker ani sina makhoi gi mathau se horakpada kaigumba kharadi lochalaga leire haibagi wakal amakha khalami trash bag asi thangapta matamda moida fauribasi yum sem sabagi renovation tawbagi arem apanate habasi khanglami trash bag asi u check cement gumba yaubagi lumba kanba haibadu oiramde yamna soft oirami adubu moina tawribadu makha chathraga leirami trash bag ahumasi angawu machugi truck sida hapami aduga truck amadadi kaimta haplamde masigi matung worker sing asi yum sidagi chatkhirami adubu truck angauba thawriba driver sina mahaki thamoida chingnari basi sumsum engalakpadagi truck se khamlaga trash bag manungda kari yauri check tawnaba bag ama hangdoklami adubu bag asi hek hangdokpagi mikupsida manunggi sindu uraga makhoi anisi machi lenglamde amadi sok chatlami trash bag manungsida miyoi bagi haksangi part kaya ama yaurami masina maram oiraga makhoi anisi akiba amakhak faholami yamna thuna bag asi khumjalaga akibagi khonjalda Samuel da call tawraga nangi thabaksi makha tana tawbanga maroi hairami truck ani asi yamna thuna Samuel gi laifamda halaklami trash bag ahum asi hanagi mawongda yumgi mamang thangba saruksida thamami makoina laukhiba $900 su handoklami worker sing asigi matawda Samuel tumina yengduna leirami haujiksu Samuel na bag manung sida kaisu atopa pot yaudabani hairaga lei handakna amuk trash bag manung da yauribasi mamang sahigi Christmas ki decoration gi pot ngaktani kanadaba pot oibagi langthoklibani hairami midang wairam gi pung mari gi mina taraga tareta meli amadi Samuel gi yumsi thadok lamlaba matung truck driver ani sina makoina thengnar yamna tamthiba fiam adu manak nakpada leba California Highway Patrol Office ta pau pinaba khanarami adubu worker ani si Spanish oirami English amata ngangba ngamde aduna pau pibada chayet naba khara di thoklami worker ani sina makoina urakhiba kiningai oirba sin adu khut ki sign maithongi expression amadi atopa lambi sinaraga tak naba hotnarami adubu kanaba ifang fanglamde masugi matung manak nakpada leba local police station do oina report tawro hairami masugi matung California gi Los Angeles ta leba Topango police station da worker ani selaklami mafam sidasu amuk hanna mamangi petrol office ta thengnakiba phibam se mayoknarami masugi matung 911 da call tawraga thodok matang da direct oina report tawro hairami phibam sida worker ani si frustration charami sawarga worker ani si Topango police station dagi thoraklami amadi 911 da oina call tawrage haina firep lawrami 911 da call tawbasu yamna smoothly oina chatlamde loan gi problem laibana call si mathang transfer tawrami ahan bo oina
Sacramento da laiba Highway Patrol Office transfer tawrami masigi matung Los Angeles Police Center da tawrami mafam sida Spanish ngang bangamba mioi amada call transfer tawraba matung worker ani simamai thangda makoina thengnakiba situation adu marik chumna pau tamlami 2023 gi November 3 ki midang wairam gi pung manga makhai mukta baswaida Los Angeles Police Department dagi police ani Meli amadi Samuel na lairiba yumsigi phibam yengsinama tharaklami police na york matamdadi worker ani sinapaliba trash bag ahum si lairamdre Meli gi yumsisu mi kana amata laitabag ichikchiklami phibam sida kaigumba khara chingnaba lairagasu police su khudong sadaba khara mayok narami makhoi gi khutta concrete oiba evidence amata laitabana yumsigi search warrant su lawba yaroi amadi ahenba force puraga tawningi haiduna ahenba step lakhatpa yabagi oithokpa su lairamde 2023 gi November gi tang 9 gi ayukta mayum makai leitaba mioi amana fata hauti lauthokfamda recycle toba yaba pochai thiraga lairi kansida achoba trash bag amadagi nupi amagi asiba haksangi body parts sing fangi haiduna Los Angeles Police Department da amuk pau piraklami pau se phangbaga Los Angeles ki police na team ama semduna fangliba haksang sigi matangda thijanba haurami fata hauti langthokpham manakta laiba camera amagi matung ina angauba machugi Tesla car ama khamduna leirambagi footage ama thengnarami masigi matung white man ama thoraktuna maningdagi achoba trash bag ama mahaki leijaba pangal thamna puthorakputu urami minute khara leiraga location simaktada atopa camera da nupa asiga mahaki white Tesla car ase urami handakti Tesla car dagi amuba machugi trash bag kaya ama atopa gari Nissan Armada SUV da transfer toba urami masigi matung Tesla car ase lambigi nakalda khamlamlaga nupa ase satkirami police na hundoklamlaba white Tesla car ase check tobada Meli Haskell gi mingda leiba thengnarami aduga Nissan Armada SUV car asidi car sandokpa company amagini amadi car asi Samuel Benson Haskell phone rent lawrakpani Nissan SUV asi track sum tobada Tarzana area amagi yumda leiba thengnarami yum asi Meli Haskell amasung Samuel gi oirami security camera amadi Nissan SUV car gi footage sidagi phata hauti langthokphamdagi fangkiba nupigi asiba haksang asigi suspect si Samuel ni haina police na lawrami November 9 gi ayuki pung 9 makhaida police na search warrant ga loinana Meli amadi Samuel gi yum sida amuk halaklami bathroom amadi master bedroom si thibada police na igi da kaya ama leiba thengnarami marak sida yum sigi maningda leiba garage tagi e cholaba fi hand glove mai gi horai achoba thang e tairaba sadan amadi atopa pochai kaya amasu fanglami Meli gi mapa mama gi chaisusu dustbin dagi fanglami mathakta panjakriba khulai mayamasi 2023 gi October gi tang tarukta Home Depot ko store amadagi lei haibagi receipt su police na fanglami November 9 gi ayuki pung 12 makhaida police na Samuel gi location asi Woodland Hill area da uba fanglami police na Samuel bu phawa matamda mahaki masadagi wallet ama fanglami amasung switchblade amasu gari dagi fangi pot asi Home Depot dagi 2023 gi October da leibagi receipt su wallet ta yaurami masida sunatana nongmai maru kunchani tho yawba nongmai ama e tairaba military gi thang ama headlamp binoculars amasung passport manga fanglami passport singa sina Samuel Meli amadi macha ahum gini DNA test taw matamda police na fangkiba thang amadi sadan da tairiba e asi Meli amadi mahaki parents kini hab khanglami Samuel na lambi gi nakalda khamduna thamlamba Tesla sidagi Meli gi stepfather gi isu fanglami mayum lejadaba nupa na fangkiba nupi gi asiba haksang gi part sing adu Meli gi haba confirm tawrami police na Meli gi mama chayum phumari amasung mapa chayum jangni thoisu Samuel na hat pani haina conclusion firami adubu Meli gi parents ki body di thiba fanglamde 2023 gi November gi tang 12 da Samuel Benson Haskell 4 mi ahum hatpagi charge officially oina mahaki mathakta palami adubu sahi kunsaga manga suraba Samuel thaudoksida mahaki maral amata leiti hairami amasung lemhauriba asiba haksang sing asi kadai da thammi habasu haidoklamde 2024 gi January da Samuel court puraklami hearing gi matam sida postmortem report ki keningai oiraba warol sing pathoklami
Fangliba asiba partsing meli gini haba confirm oirami amadi mahak si mai gi horai sina body partsing asi kakhibani palami adubu meli matau karamna hatkhi habadi khangmangam lamde misi asigi matangda miyamna khangralaba matung Reddit haiba platform sida Samuel gi classmate oiramba nupa amana thaina gi marup oiringai gi memories miyamda share taruklami Samuel satra oiringai yamna arrogant oi hairami matam supada mapasi Hollywood ki afawo mini mamana actress amani haina achawram kajai nupi kayana mahakpu hainadaba fawi classroom da mahak hak leiradi akiba amasu fawnai atopa marup amana amuk Samuel school gi matamda thang adum puduna lai aduga mingonda khanabasu hawi hairami school da Samuel illegal oiba pot mayam ama sinabagi fai adubu mahakpu punishment piba school lagi tanthokpadi amukta tawde maramdi school asida mahaki parents na khwaidagi chawba paisa donor toba imung ama khakni Vietnamese third gender amana media da thoraktuna Samuel ga chahi ama aron be affairs laiki hairami makhoi ani gi marisi 2012 ta film ama nambada haukhibani hairami Samuel gi matu macha mane makuna vacation gi atopa mafamda sakhiyo matamda Samuel gi yumda ahin kaya amusu lekhre hairami Samuel is Asian da gi lakpa nupi singda yamna chopi maru aina Japanese nupi singbu yamna pami hairami 2013 da makhoi ani breakup tawi yum thangnabada laibi yumlo nabi amana meli gi yum manungda nongmai amati thang makhal makhal laiba thengne hairami mayam se mahaki machaga meli gi machaga sanaba matamda ubani hairami meli na mapuro bada haiba khulai mayam se macha singi khalaga lapna thamkinaba request tawrabasu Samuel na taramde atopa yumlo nabi amana su meli ga mahaka yamna close oina loine hairami 2023 gi November gi tang taruk ta mahakna meli bo aroi bo oina ukhiba mekup sining singlami meli macha sing school bus nang horoi haiduna senthorok lami makhoi ani hai halo tawnarami amadi masigi matung amuk hana meli uba fangkidra hairami yumo naba mayam na hairak pa wafam meli gi uncle yang wangi statement amadi police na fangliba evidence mayam sida yumpham oiraga 2023 gi November 3 ki numidangda meli amadi mahaki mapa mama Samuel na hatkibani amadi haksangi part kakthakibani haina police na conclusion pirami police na mihat asi Samuel na tha kaya gi mamangdagi advance oina plan tawi haibagi clue khara su fanglami police ki investigation da Samuel gi Japan da nupi atombi ama lai haibasu khangmangam lami sahi kuntaret surabi Japanese nupi sigi matung ina Samuel na mahaki nupi meli bu divorce piradi amasung mahaki masasing Samuel gi parents ka laimin halaba matungda mahak Japan da lakani hairami Samuel gi credit card record ki matung ina Samuel na October ki tang kun mathoi da flight ticket ama November tang kunipan da Japan chapagi kaklami thangnaba numit October ki tang kunithoi 2023 da mahaki nupi atombi sigi round trip amagi ticket amuk kaklami adubu Samuel gi nupi atombi amade mahak masasi Japan da chatpa nangdringai Samuel November ki tang nipan 2023 da police na farami masigi matung makhoi ani gi aron ba affair si miyam da expose torami 2025 ki July ki tang taraga mari da Samuel amuk hanna court ta lakpagi numit tarami adumoinamak court ki date sigi numit ini gi mamangda sahi kuntraga taret suraba Samuel Benson Haskell 4 jail manungda masa mathanda sijarami asigi matung meli gi lemhori ba haksang ki part sing amasung mahaki parents ki asiba haksang mafam kadai de lai haiba khangdana adum loisalami Samuel yamna pangda amagi mawongda mahakna fangadaba chairak mayam sidagi nanthokutuna masa mathanda thawai laujabani hairaga ngasigidi matang asida wari asilo shinjarage thank you everyone